लेंगा की वार ऑन ड्रग्स की याथंग पुदुना चांदेल डिस्ट्रिक्ट की चकपीकारंग पुलिस स्टेशन की मनुंग चनबा फाइसी विलेज दा पोपी यांथटपा चटखिबदगी ngasi फाउबा मफम खंगदना लेरिबा वीडियो पर्सनल प्रमाणंदगी असेंगबा अचुंबा लंगला लंजिन पुथोकपीदे लेंगा की थबक चटखिबा सिक्यूरिटी अमा मांगबदा थवा साबिदे हाइदुना जेएसी अमदि मियामना ngasi अयुक अंगनबदगी हौदुना थौबालदा लंबी थिंगबगी खोंजंग चंगसिनख्रे ngasi angan bayuktagi hongna premanandagi poknafam lamdamgi masing yamlaba miyam tholakuna Asian Highway Imphal More lambi gi Thobal Wangmataba Okram area singda lambi thingki School College amadi Laishon Tinson gi chatpa natana atai gari amata chathankhide pamdaba thodok singthokdana ba police nasu cheksin na ngaksen ki hiramasi gi matangda JSC gi convener N Wanglen na phongdorakpada laingaktagi chapchaba paukhum ama phangdriba fauba amadi premananda phangdriba fauba hojik changsiliba General Strike ki khongjang asi makha chathakigani hojik CM ga unanaba pau amadi lai adubu JSC na pamjabadi additional SP amadi SP suspension da thambiraga anoba inquiry committee ama natraga investigation committee ama sembiraga nauna thijinba pamjai hairaduna General Strike asi handokpa handoktaba haibadu kona lepkani hojiki oina makha tana adumak chathakigani haiki Ningsing Bayabadi Vidya Personal and Pramananda Mamangtha January Taruk Faisi Village da Popi Anthatpa Chatpada Yaukibani Aduga January Kunmathoida Thiba Khangdre Haiduna Department ki Maikaidigi report piraki Nimit adudagi ngasi fauba laingaki oiba achumba sengba langla langjil puthokpa ngamdriba asi January kuntra mathoi fauba puthokpi gadabani karigumba puthokpa ngamdrabadi January kuntra mathoi gi ahing nongyaidagi matam kaktana makhal makha kaya gi akanba khongjang kaya Manipurda lariba clubs organizations associations maira paibi sing lupsing amadi civil society organization kaya ga loina duna changsilagani haina JSC of Missing and Pramananda VDF number 706 Jingkham post ki convener na Fongdok kiba laikrabani lambi thingbagi khongjang aduda thiba khangdriba N Premananda bu thibada government na thawai bidre nimit 13 ni suraba fauba government na tumina laisinba yaningde amadi N Premananda bu fangnaba thibada miyamna mateng pangbiyu haiba play card su sijinaki इनाउसे हेक फंग्रिबाव अखोई बंजी मखा दुम तखा जगनी हुजिक सीएम दा उनाबगी अपॉइंटमेंट लौरे हाबिसदा अखोईगी पामजबसी कइनो हागंदा हुजिक थीरिबा एडिशनल एसपी सस्पेंशन दा थंबिरगा अनौबा टीम अमा इंक्वायरी कमिटी नत्रगा इन्वेस्टिगेशन कमिटी मा सेमिरगा नौना मा मुहापा अखोईगी साइडगी पांजरे मोय हुजिक तिबिरिबा कोलिनि हमजे अखोईगी जेसी की माइकैदगी दुम पेंदबजी फुंदोक्सरी उनी एक फंगदिबा अदुगा यानबा पुराबा मतुंदा कोई अदुगी मखा ताबा कोन अमुक लाकनी